Jiribam District ke Borobegra Sub Division ki manung channa leiba Jakuradhor Part 2 da leiba Heisnam Premchand Meitei ke yum shakhangdaba singna Mei Tharamba Asi Terrorism ki Touong ni amadi yamna hakchinna lawi haina Federation of Civil Society Organization FOCS ke information amasung PR Secretary Nerish Mangang na thadorakpa cherol amana phongdorakli cherol asina hai Borobegra Police Station nagi meter chajet lom tabang chatlaga leiba mafam asida yum Mei Tharamba ki Touong ase nauna irang sagat na bal lautuna ba amani haina lawi Maramde, mafam asida kuki furup ke miyoi singna changlaktuda Mei Thabang ngambagi otopa leite. State Force amasung CFPF ke masing yamlaba personnel kaya laina asigumba kahenba thawong asi chatharamliba ase angakwa fawe. Jiribam de leiba State Force amadi CFPF ke official singa kaya rakhana FOCS kamifam pangtuktuna khana khiba leirabasu Jiribam de leptana Meitei singi yum Mei Tharakliba asigi tekchak State Force amasung CFPF na puthokpam thoe. Asigumba terrorism ki thawong chathabada yengduna leiriba India lenga ki mathakta Manipur yamna khangba ngambagi pangal loiraktuna tonganba fidep ama yamna lawrok loi hainingai liti hainasu cherol asina makatari